Imphal Nambul Turel gi Imai warning level gi Mathakta Imai Chonna Chelli mapham kayada eshing haijillaktanaba akanba maong hotnaba leptri Water Resources Department ki flood control cell dagi fangba paw amagi matungina ngasi numidang wairam pung 3 faubada Imphal Turel gi minitong mapa ase hauzi high flood level gi makhada leire adubu hauzi su warning level gi mathakta di chelli loinana Imphal Turel gi lilong thong mapada ngasi ayu pung 3 taba duai da Turel ase gi Imai meter chatret kamari funitoin dasmek ani manga oiramba adu Imai khara hantaraktuna ngasi numidang wairam pung 3 faubada meter chatret kamari fumathoi dasmek nipan da leire Nakalamaromda Nambul Turel gi Imai asi hauzi warning level gi mathakta Imai Chonna niknik launa chenle Marasida Iril Turel gi oinade ngasi pung 3 faubada Turel asi gi Imai asi warning level gi makhada leire Turel asi gi warning level asi meter chatret ka Mariputa rog dasmik taret oibada hauzi Turel asi gi Imai asi meter chatret ka marifu manga dasmik mari da chele Nambul Turel gi oinade Turel asi gi Imai asi warning level gi Mathakta Chelli Turel asigi oina warning level asi meter chatret ka humputara nithoi dasmik taret oibada hauji Turel asigi Imai asi meter chatret ka humputara mari dasmik sino taret manga da cheli amaromda Thobal Turel gi oinadi hauji Turel asigi Imai asi warning level gi makhada cheli Turel asigi oina warning level asi meter chatret ka humputara nipan dasmik mapan ama manga oibada hauji Turel asigi Imai asi meter chatret ka humputara taruk dasmik manga sino da cheli maragasida ithai virus ki oina su virus asi hauji warning level gi makhada leire Beres asigi oina warning level asi meter chatret ka humfu mapan dasmik ani oibada hauji beres asigi Imai asi meter chatret ka humfu nipan dasmik nipan tareta leire loinana beres asigi satar manga mag hauji hangdok laga thamli haina apaw sina makatari